set ama luraga ama tawdringi marakta labor rest to minute ama daina ama makai ko kok lairaba nangi base level dana muscle growth to sunga ngamoiba adu mi na dum haina ba yawba rest yang kuina lairunu saring ide ye hu godam ne kan haina ba do adu zu muscle build to bugi wena di lale thaja biganu set ama ga gi marakta kyam kuina rest laigani have do ai ngasi gi video ji yam thina mek sengna haijarke मैं आगे मेन खुमजम स्टार्शन कवे आई जिम कंसिस्टेंट होने सानरगा आई केजी 10 हेना वेट लॉस तौरगा मसल बिल्ड तौरगा आई बॉडी ट्रांसफॉर्मेशन तौग्रे आई पुंग लिसिंग अमा हेना फिटनेस की मरम द रिसर्च तौग्रे आई की डायरेक्ट एक्सपीरियंस तगी अमदी आइना थिजलुबदगी खंगजरक नॉलेज कइदो मैं आमदे आमथिने सिंपल ओइबा लोंदा दा शेयर तौजरके ngasi gi topic sina ko akoina set ama bible loiraga ama passion dringa marak to aduda race se kyam kuina legani habdo adugi matang dane ai hajarage ahan loina mina dum haina ba yawba race yang kuina leirunu minute amaga leidi yare kafi tare hekta passion lo saring ide ye hu godam ne ga habdo adugi do la leba maram de dang exercise to matam da race thuja lagadi haidi mini ama ma khai bu harjine sigi mini ama ma khai to matam da exercise kudi mukta sumain to ba yaro ba adum हेना रिकवर तौब चंग हेना नोंद वाब एक्सरसाइज मैम थोलकनेबा नंग रिकवर फजन तौद्रगदी नंग मथंगी सेट पुश तौब ngamaroy aduga saringede yehugadamne habdo adusu lale hoji aina hajagibido sari kada yehugadam nate ko akoi gi burn ga leibido hatari ne ko adugido faraba matungda recover fajana tawra matungda oina push tawbigadabne mathangi set to paibigadabne ba natragadi nang mathangda parakadaba set to quality set amada push tawba ngamaroy ba adu yare sina aramdu leire hoji ekta hobjalajem ko min TRS laigani habdo ai hajarage ko yam sambine ba sigije khare hena waba exercise oragani na khara kuina rest lebiyo yam samdrese adi squat tawre hajine deadlift tawre hajine bench press tawre hajine marugena compound exercise kaije sigu madam jida akoi je khare na waba ne akoi hakchang kaya kaije body part khara ju hena pambagi ama khakta pandabagi ko sumaina lebe exercise oragani na nang rest timing je khare na kuina tawbiyo ba adu khare na isada payam hena chokthada ba for example tricep push down tawba hajine lateral raises tawba hajine akoi na target tawriba muscle do adu khakoina kano burn phawbane ba atopa area da pana akoi chokthaba lairoi ko sigumba exercise isam samna isolation exercise harjine sigumba matam da dina nang rest timing je khare hena tension ba yagane ba se direct oina I recommend tawba harga dina heavy compound lifts adi squat or oina jagi bench press adu gumbo harga dina minute ahum dagi ta dana nang rest dilai biwa minute ahum ni ko yam thuna ni ga je ga yong hong yam thuna rest se lesale nang natural oina ju sana raga nang rest timing do adumana thuna lesala ga dingo mathangi set da nang phajana push to nga moiba nang na hadak hauji set to aham set harjine phajana push to bi de ko aduga ne nang na minute ama makai ka rest lai de harga di ko aduga mathangi set to nang adu de dum mathangi set to phajana quality set am push to nga moiba squat tham me harjine aduna minute ahum dagi ta da heavy compound lift dina minute ahum dagi ta da rest se so so de lai bi ko aduga mo compound lift jo kano yamena heavy de sanda moderate weight da sana ba leg pull down harjine leg pull down je compound jing mani ko si ado leg pull down harjine leg pull down go matam da di why ni exercise to ba haji bu kai waru du ni wa ba de ai mamang da hayu ni no ngom ba de kai no wa da ba haji bu kare na wa da ba haji bu na ado yeng ne nang jo squat phamaga leg pull down ga je na sa da kara exhausting karam mane na ohen ge ba squat phambane no oidro nang leg pull down da wa bu di wa ne adu ga squat phamaga di compare to ya ro ko aduna nang thuna recover to ngom ga ne ba leg pull down gum ba di sigum ba jina ne nang 2 da gina 3 minutes sigi manung da oina rest lai biyo ba nang sigi matam ji da nang recover to ngam ga ne ba aduga aroi boina isolation exercise da kai hare tricep push down lateral raises sigum ba jina min ama ma khai dena ani bo ko rest lai biro ba yare ba nang thuna da recover to ngam ga ne ba yeng ne nang tricep push down to re ha jine cha to go loi le ba ko to mo to nang nek ta fajana push ta all the way to failure rp 10 ga 0 reps ni ja ka to ga ra ga jine nang na adi atina push to ra ga jine nang ngatang burn di fajana power ma ne ko adu gi burn do thuna chat down ma ngi ne disappear to gi ne ba nang recover thuna to ngam ga ne ba aduna singum ba exercise ora ga dine ko mini ama ma khai dena ani bo ko rest lai biro yare ko sida loi re sida ji ati sam ba ni ko rest timing lai ba gi je exercise amaga ju manade ko rest timing je ama dana khara kuin lai ba ama dana khara tien lai ba adumai to ga ne ba ko adu ai bonus oina ne ko mina yam tong na da sigi poche adu yam di kana ba ha tare yam tina effective oil ba tare ko khoi wa che adu oina ne rest time ni matang da ne ko adu bonus oina hapcharam ge adu hai gi da mu ko nang ni na tina sathi bun pa mo le ko e ra star san nang ngai du nawa lo di salwa da ku pang thajla kari as wari do ko adi nang nang ha ju nawa lo di adi YouTube da chang ga ju yeng YouTube ki top fitness influencer la ba ma Jamie Park ma Israel tel mo am ta nawa lo di ai gi di ai sai tom da na ai gi rest time je puthok cha ga ni moi na ha ba am ta nawa lo di nang na ha ju nawa lo di na ha ga di ne ko ya ye ko
ꯇꯧꯖꯦꯕꯀꯣ ꯅꯪꯒꯤ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇꯪꯗꯤ ꯍꯥꯏꯖꯒꯦꯕꯀꯣ ꯅꯪꯅ ꯅꯪꯒꯤ ꯔꯦꯁ ꯇꯥꯏꯃꯤꯡꯁꯦ ꯅꯁꯥꯅ ꯅꯇꯣꯝꯇ ꯊꯤꯗꯣꯛꯆꯒꯦ ꯈꯪꯗꯣꯛꯆꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯅꯪꯅ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯕ ꯐꯦꯛꯇꯔꯁꯦ ꯑꯍꯨꯝ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤ ꯑꯍꯨꯝꯁꯤꯗꯤ ꯅꯪ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯣꯕꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯪꯒꯤ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯁꯤꯁꯇꯦꯝꯁꯦ ꯔꯤꯀꯣꯚꯔ ꯇꯧꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯋꯥꯠꯀ ꯐꯝꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅꯒ ꯂꯥꯁ ꯁꯦꯠꯇꯒ ꯄꯨꯁ ꯇꯧꯔꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯔꯁꯦ ꯊꯕꯦꯠ ꯊꯕꯦꯠꯀ ꯍꯣꯜꯂꯛꯄꯗꯣ ꯑꯗꯨꯒꯤꯗꯣ ꯅꯣꯔꯃꯦꯜꯗ ꯂꯥꯛꯑꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣꯕ ꯅꯪꯅ ꯁꯦꯠ ꯑꯃ ꯄꯥꯏꯕ ꯂꯣꯏꯔꯒ ꯅꯪ ꯄꯣꯊꯥꯔꯤꯉꯩꯗꯣ ꯅꯣꯔꯃꯦꯜꯗ ꯂꯥꯛꯑꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣꯕ ꯍꯣꯏ ꯁꯤ ꯃꯤꯅꯤꯠ ꯑꯃꯃꯨꯛꯇ ꯁꯤꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯅꯣꯔꯃꯦꯜ ꯂꯥꯛꯀꯅꯤꯀꯣ ꯅꯪ ꯅꯣꯔꯃꯦꯜ ꯍꯦꯛ ꯂꯥꯛꯑꯕ ꯑꯣ ꯌꯥꯔꯦ ꯅꯪ ꯁ꯭ꯀ꯭ꯋꯥꯠ ꯃꯊꯪꯒꯤ ꯁꯦꯠꯇꯣ ꯄꯥꯏꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯅꯉꯣꯟꯗ ꯁꯤꯒꯅꯦꯜ ꯑꯃ ꯐꯪꯉꯕꯅꯤ ꯑꯅꯤꯁꯨꯕꯗ ꯅꯪꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯃꯦꯟ ꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯃꯁꯜꯗꯣ ꯑꯗꯨꯒꯤꯗꯣ ꯔꯤꯀꯣꯚꯔ ꯇꯧꯕꯤꯔ ꯌꯦꯡꯉꯣꯕ ꯅꯪ ꯆꯦꯁꯇ ꯍꯥꯏꯔꯤꯁꯤꯅ ꯆꯦꯁꯇ ꯀꯦꯕꯜꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯊꯦꯛꯆꯜꯂꯒ ꯍꯦꯛꯇ ꯄꯥꯟꯕꯤꯗꯣ ꯕꯔꯟ ꯑꯃ ꯐꯥꯎꯕꯗꯣ ꯕꯔꯟ ꯂꯩꯕꯒꯤ ꯁꯦꯟꯁꯦꯁꯟ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤꯗꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯅꯪ ꯃꯊꯪ ꯁꯦꯠ ꯄꯥꯏꯕꯤꯒꯅꯣꯕ ꯑꯗꯨꯒꯤꯗꯣ ꯍꯦꯛ ꯔꯤꯀꯣꯚꯔ ꯇꯧꯔꯛꯑꯦ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯗ꯭ರೆ ꯑꯦꯛꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯁꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯃꯊꯪ ꯁꯦꯠ ꯄꯥꯏꯕ ꯌꯥꯔꯦꯕ ꯑꯍꯨꯝ ꯁꯨꯕꯗ ꯅꯪꯒꯤ ꯃꯦꯟ ꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯃꯁꯜꯗꯣ ꯑꯗꯨ ꯅꯠꯇꯕ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯃꯁꯜ ꯑꯇꯣꯞ ꯑꯇꯣꯞꯄ ꯈꯔꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯌꯥꯎꯏꯀꯣ ꯀꯝꯄꯥꯎꯟꯗꯗꯤ ꯁꯤꯒꯤꯁꯦ ꯔꯤꯀꯣꯚꯔ ꯇꯧꯔꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯪ ꯂꯦꯠ ꯄꯨꯜ ꯗꯥꯎꯟ ꯍꯥꯏꯔꯤꯁꯤꯅꯦ ꯂꯦꯠ ꯄꯨꯜ ꯗꯥꯎꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯂꯦꯠꯇꯤ ꯀꯩꯅꯣꯗ ꯂꯦꯠꯇ ꯏꯟꯐꯦꯁꯤꯁ ꯑꯣꯏꯅ ꯍꯥꯏꯔꯒꯦꯀꯣ ꯑꯩꯒꯤꯁꯦ ꯂꯦꯠ ꯄꯨꯜ ꯗꯥꯎꯟ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯂꯦꯠꯁꯤꯗꯤ ꯔꯤꯀꯣꯚꯔ ꯇꯧꯔꯦꯕ ꯅꯪ ꯀꯩꯝꯇ ꯕꯔꯟ ꯂꯩꯕ ꯈꯣꯠꯄ ꯑꯃ ꯐꯥꯎꯗ꯭ꯔꯦꯕꯀꯣ ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯣꯔ ꯑꯥꯔꯝꯁꯤꯗꯤ ꯄꯥꯜꯂꯒ ꯂꯩꯔꯦꯕ ꯍꯥꯏꯐꯦꯠ ꯕꯔꯟ ꯂꯩꯔꯒ ꯕꯔꯟ ꯇꯧꯔꯤꯑꯕꯀꯣ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯃꯁꯜꯁꯤꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤꯅꯦ ꯅꯪꯅꯅꯦ ꯑꯩꯒꯤ ꯂꯦꯠꯇꯤ ꯌꯥꯔꯦꯅ ꯄꯥꯏꯁꯜꯂꯨꯕ ꯃꯇꯝꯗꯅꯦ ꯅꯪꯒꯤ ꯂꯤꯃꯤꯇꯤꯡ ꯐꯦꯛꯇꯔꯁꯦ ꯅꯪꯅ ꯅꯪꯒꯤ ꯂꯦꯠꯀꯤ ꯇ꯭ꯔꯨ ꯃꯁꯀꯨꯂꯔ ꯐꯦꯂꯔ ꯌꯧꯗ꯭ꯔꯤꯉꯩꯗꯅꯦ ꯅꯪꯒꯤ ꯂꯤꯃꯤꯇꯤꯡ ꯐꯦꯛꯇꯔꯁꯦ ꯅꯪꯒꯤ ꯐꯣꯔ ꯑꯥꯔꯝꯅ ꯑꯣꯏꯍꯜꯂꯅꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯗꯧꯔꯦ ꯅꯪꯒꯤ ꯂꯦꯠꯀꯤ ꯄꯨꯜ ꯗꯥꯎꯟ ꯇꯧꯕꯤ ꯀꯩ ꯀꯥꯟꯅꯔꯤꯕ ꯅꯪꯒꯤ ꯂꯦꯠꯇꯣ ꯇ꯭ꯔꯨ ꯃꯁꯀꯨꯂꯔ ꯐꯦꯂꯔ ꯌꯧꯗ꯭ꯔꯒꯗꯤ ꯃꯁꯜ ꯒ꯭ꯔꯣꯠꯇꯣ ꯐꯖꯅ ꯇꯧꯔꯔꯣꯏꯕ ꯅꯪꯒꯤ ꯐꯣꯔ ꯑꯥꯔꯝꯅ ꯂꯤꯃꯤꯇꯤꯡ ꯐꯦꯛꯇꯔ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯨꯅ ꯅꯪꯒꯤ ꯐꯣꯔ ꯑꯥꯔꯝꯗꯣ ꯍꯥꯏꯗꯤ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯃꯁꯜ ꯑꯇꯣꯞꯄ ꯒ꯭ꯔꯨꯞ ꯈꯔ ꯌꯥꯎꯋꯦ ꯍꯥꯏꯔꯤꯁꯤꯅꯦ ꯄꯥꯔꯠ ꯌꯥꯎꯕꯗꯣ ꯑꯗꯨꯁꯨꯅꯦ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯥꯏꯕꯤꯌꯨꯕ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯍꯦꯛ ꯇꯧꯔꯦ ꯍꯥꯏꯔꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯃꯊꯪ ꯁꯦꯠꯇꯣ ꯄꯥꯏꯁꯟꯕ ꯌꯥꯔꯦꯕ ꯁꯤꯅꯤ ꯁꯤꯗ ꯂꯣꯏꯔꯦ ꯁꯤꯗ ꯍꯧꯖꯤꯛ ꯑꯗꯨꯝꯅꯦ ꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯁꯥꯊꯤꯕ ꯀꯥꯡꯕꯨꯒꯤꯗꯤꯀꯣ ꯍꯥꯏꯗꯤ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯕ ꯀꯥꯡꯕꯨꯒꯤꯗꯤꯀꯣ ꯅꯣꯏꯅ ꯁꯥꯟꯇꯣꯝꯅ ꯊꯤꯗꯣꯛꯆꯒꯦ ꯍꯥꯏꯕ ꯀꯥꯡꯕꯨꯒꯤꯅꯤꯀꯣ ꯅꯠꯇꯕꯤꯗ ꯅꯣꯏꯅ ꯁꯨꯝ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕ ꯀꯩꯀꯥꯗꯤ ꯌꯦꯡꯉꯦ ꯈꯣꯠꯂꯦꯒ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯒꯤ ꯔꯦꯟꯖꯇ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯑꯗꯕꯅꯤ ꯅꯪꯒꯤ ꯑꯌꯥꯝꯕ ꯅꯠꯇꯦ ꯂꯣꯏꯅꯃꯛꯄꯨ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯒ ꯑꯦꯛꯁꯔꯁꯥꯏꯁ ꯌꯥꯝꯅ ꯇꯦꯟꯖꯜꯂꯣ ꯍꯥꯏꯕꯗꯣ ꯃꯁꯜ ꯕꯤꯜꯗꯤꯡꯒꯤ ꯁ꯭ꯇꯦꯟ ꯄꯣꯏꯟꯠꯇꯒꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯤꯗꯣ ꯇꯧꯕꯤꯒꯅꯨꯀꯣ ꯃꯤꯅꯤꯠ ꯑꯃꯈꯛꯀ ꯔꯦꯁ ꯂꯩꯕ ꯑꯦꯛꯁꯔꯁꯥꯏꯁ ꯄꯥꯛꯅ ꯂꯩꯔꯣꯏꯀꯣ ꯑꯗꯨꯅ ꯇꯧꯕꯤꯒꯅꯣ ꯅꯪꯅ ꯄꯝ ꯀꯥꯕ ꯈꯣꯠꯄ ꯑꯗꯨꯒꯤꯗꯨꯅ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯑꯣꯏꯈ꯭ꯔꯦ ꯅꯠꯇꯕꯤꯗ ꯅꯪꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯁꯥꯟꯅꯕꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯃꯤꯅꯤꯠꯀꯤ ꯔꯦꯁ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯒꯤꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯅꯪ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯅꯪ ꯑꯗꯨꯝ ꯈꯪꯗꯣꯛꯆꯔꯛꯀꯅꯦꯕꯀꯣ ꯁꯤꯒꯤꯁꯤꯅ ꯈꯔ ꯍꯦꯟꯅ ꯊꯨꯖꯟꯕ ꯌꯥꯅꯤ ꯈꯣꯠꯆꯕ ꯌꯥꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯈꯪꯗꯣꯛꯆꯔꯛꯀꯅꯦꯕꯀꯣ ꯌꯦꯡꯉꯨꯕ ꯍꯥꯏꯔꯤꯕ ꯑꯩ ꯏꯁꯥꯁꯦ ꯑꯥꯏꯁꯣꯂꯦꯁꯟ ꯑꯦꯛꯁꯔꯁꯥꯏꯁꯇ ꯃꯤꯅꯤꯠ ꯑꯃ ꯃꯈꯥꯏꯗꯩꯅ ꯑꯅꯤꯐꯥꯎ ꯔꯦꯁ ꯂꯩꯌꯣ ꯑꯩ ꯍꯥꯏꯒꯦꯀꯣ ꯂꯦగ్ ꯑꯦꯛꯁꯇꯦꯟꯁꯟ ꯄꯥꯏꯕ ꯃꯇꯝꯗ ꯃꯤꯅꯤꯠ ꯑꯃ ꯃꯈꯥꯏꯒ ꯈꯛꯀ ꯔꯦꯁ ꯂꯩꯔꯗꯤ ꯀꯗꯥꯏꯗꯅꯣ ꯐꯩꯒꯟꯁꯦ ꯌꯥꯔꯔꯣꯏꯕ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯌꯥꯖꯗꯦꯕ ꯁꯤ ꯑꯗꯨꯅ ꯑꯩ ꯂꯦగ్ ꯑꯦꯛꯁꯇꯦꯟꯁꯟꯁꯦ ꯑꯥꯏꯁꯣꯂꯦꯁꯟꯗꯤ ꯆꯤꯡꯉꯤꯀꯣ ꯑꯗꯣ ꯃꯤꯅꯤꯠ 3 ꯔꯦꯁ ꯂꯩꯌꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯁꯨ ꯁ꯭ꯇꯥꯔꯁꯟꯅ ꯍꯥꯏꯕ ꯑꯗꯨ ꯑꯗꯥ ꯅꯠꯇꯕꯤꯗ ꯅꯪꯅ ꯑꯗꯨꯝ ꯅꯁꯥꯅꯇꯣꯝꯗ ꯈꯪꯗꯣꯛꯆꯔꯛꯀꯅꯦꯕ ꯅꯪꯅ ꯑꯗꯨꯝ ꯐꯖꯅ ꯁꯥꯟꯅꯕꯤꯔꯒꯗꯤ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯁꯥꯟꯅꯕꯤꯔꯒꯗꯤ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯁꯥꯟꯅꯕ ꯉꯝꯗꯕ ꯂꯩꯔꯒꯁꯨ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯥꯏꯅ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯁꯥꯟꯅꯒꯅꯤꯅ ꯁꯤꯌꯔ ꯑꯃ ꯇꯧꯖꯈꯤꯕꯅꯤꯀꯣ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯔꯨꯔꯣ ꯑꯗꯨꯅ ꯅꯪꯅ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯁꯥꯟꯅꯔꯒꯗꯤꯀꯣ ꯑꯗꯨꯝ ꯅꯁꯥꯅꯇꯣꯝꯗꯁꯨ ꯈꯪꯗꯣꯛꯆꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯁꯤꯃ ꯇꯧꯗ ꯌꯥꯗꯦ ꯁꯤꯃ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯑꯀꯛꯅꯕꯗꯤ ꯂꯩꯇꯦ ꯔꯦꯁ ꯇꯥꯏꯃꯤꯡ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯑꯝꯇ ꯂꯩꯇꯦ ꯐꯤꯠꯅꯦꯁꯀꯤ ꯃꯔꯝꯗ ꯁꯤꯃ ꯇꯧꯗ ꯗꯥꯏꯔꯦꯛ ꯌꯥꯗꯦꯅꯀꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯖꯕꯤꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯁꯤꯅꯤ ꯋꯥꯔꯤꯕꯨꯀꯣ ꯑꯗꯨꯒ ꯑꯃꯅ ꯕꯣꯅꯁ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕꯗꯣ ꯃꯤꯅ ꯌꯥꯝ ꯇꯧꯅꯗꯕ ꯍꯥꯏꯗꯤꯀꯣ ꯅꯪꯒꯤ ꯔꯦꯁ ꯇꯥꯏꯝ ꯂꯩꯕꯁꯦꯀꯣ ꯅꯪꯅ ꯔꯦꯁ ꯂꯩꯕꯁꯦꯀꯣ ꯇꯥꯏꯃꯔ ꯊꯝꯃꯣꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯨꯔꯥ ꯇꯥꯏꯃꯔ ꯊꯝꯕꯁꯤꯗꯀꯣ ꯃꯤꯅ ꯍꯥꯏꯔꯛꯄ ꯌꯥꯎꯔꯛꯀꯅꯦꯕꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯍꯦꯟꯅ ꯈꯪ ꯍꯩꯔꯕ ꯑꯣꯖꯥ ꯒꯨꯔꯨ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯃꯤꯒꯅ ꯍꯥꯏꯔꯛꯀꯅꯦꯕ ꯇꯥꯏꯃꯔ ꯊꯝꯗ꯭ꯔꯁꯨ ꯌꯥꯕꯅꯤ ꯑꯗꯨꯝ ꯅꯪ ꯅꯁꯥꯅꯇꯣꯝꯗ ꯕꯣꯗꯤ ꯅꯪꯒꯤ ꯕꯣꯗꯤꯗꯨꯅ ꯔꯦꯁꯄꯣꯟ ꯇꯧꯔꯛꯄꯗ ꯑꯣꯏꯅ ꯌꯦꯡꯉꯨ ꯑꯗꯨꯝ ꯅꯪ ꯈꯪꯖꯔꯛꯀꯅꯤ ꯃꯤꯅꯤꯠꯁꯦ ꯑꯩ ꯌꯥꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯛꯀꯅꯦꯕꯀꯣ ꯆꯨꯝꯃꯦꯕ ꯁꯤ ꯑꯩ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨꯈꯩꯅ ꯍꯥꯏꯔꯤꯗꯣ ꯌꯥꯅꯤꯡꯉꯦꯕꯀꯣ ꯑꯩꯅ ꯇꯥꯏꯃꯔ ꯊꯝꯃꯣ ꯍꯥꯏꯁꯦ ꯁꯤꯗꯤꯅꯦ ꯅꯪꯁꯦ ꯃꯤꯅꯤꯠ 3 ꯇꯥꯏꯃꯔ ꯊꯝꯃꯒꯀꯣ ꯆꯥ ꯂꯥꯎꯅꯒ ꯄꯨꯁ ꯇꯧꯁꯜꯂꯒ ꯍꯦꯛꯇ ꯃꯤꯅꯤꯠ 3ꯗ ꯆꯞ ꯆꯥꯅ ꯇꯧꯔꯒ ꯅꯪꯁꯦ ꯃꯁꯜ ꯒ꯭ꯔꯣꯠ ꯍꯦꯟꯅ ꯇꯧꯒꯅꯤ ꯑꯗꯨ ꯑꯗꯥ ꯑꯗꯨꯒꯤ ꯑꯝꯇ ꯅꯠꯇꯦꯕ ꯇꯥꯏꯃꯔ ꯊꯝꯃꯣ ꯍꯥꯏꯁꯦ ꯃꯇꯝ ꯃꯥꯡꯗꯅꯕꯅꯦꯕ ꯑꯩ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯎꯔꯦꯕꯀꯣ ꯑꯩꯒꯤ ꯁꯥꯟꯅꯃꯤꯟꯅ ꯏꯃꯥꯟꯅꯕꯗꯨꯁꯨ ꯃꯉꯥꯏꯔꯦ ꯙꯅꯔꯥꯖꯀꯖꯤꯁꯨꯀꯣ ꯐꯣꯟ ꯌꯦꯡꯉ ꯂꯩꯕ ꯌꯥꯎꯒꯅꯦꯕꯀꯣ ꯃꯤꯅꯤꯠ 3 ꯔꯦꯁ ꯂꯩꯌꯣꯅ ꯑꯩꯅ ꯍꯥꯏꯔꯅꯤꯀꯣ ꯃꯤꯅꯤꯠ 2 ꯂꯩꯌꯣꯅ ꯍꯥꯏꯔꯅꯤꯀꯣ ꯃꯥꯁꯦ ꯐꯣꯟ ꯌꯦꯡꯉ ꯂꯩꯒꯅꯦꯕ ꯑꯗꯩꯗꯤ ꯑꯩꯒꯕꯨ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯕ ꯂꯩꯔꯅꯦꯕ ꯖꯤꯝ ꯁꯥꯟꯅꯕꯗꯀꯣ ꯑꯩꯈꯣꯏ ꯋꯥꯊꯤ ꯋꯥꯔꯦꯝꯒ ꯉꯥꯡꯅꯔ ꯂꯩꯔꯤꯉꯩꯗ ꯔꯦꯁꯁꯦ ꯀꯨꯏꯅ ꯂꯩꯊꯣꯛꯈꯤꯕꯒ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯀꯩꯕꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯗꯨꯝ ꯏꯁꯥꯗ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯑꯃ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯛꯄ ꯃꯇꯝꯗ ꯔꯦꯁ ꯇꯥꯏꯃꯤꯡꯁꯦ ꯈꯪꯍꯧꯗꯕ ꯌꯥꯝ ꯌꯥꯎꯕꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩꯒꯤꯗꯤ ꯔꯦꯁ ꯇꯥꯏꯃꯤꯡꯁꯦ ꯇꯥꯏꯃꯔ ꯁꯠ ꯂꯥꯎꯅ ꯊꯝꯈ꯭ꯔꯒꯗꯤꯅꯦ ꯑꯩ ꯀꯩꯁꯨ ꯏꯁꯥꯗ ꯈꯟꯗ꯭ꯔꯁꯨ ꯌꯥꯔꯦꯕ ꯔꯦꯁꯁꯦ ꯃꯇꯥꯡ ꯑꯃꯗ ꯂꯥꯛꯆꯔꯅꯦꯕ ꯁꯤꯒꯤꯁꯤꯅ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕꯅꯦꯕ ꯋꯥꯔꯠꯁꯦ ꯐꯖꯅ ꯏꯐꯦꯛꯇꯤቭ ꯑꯣꯏꯅ ꯇꯧꯕ ꯉꯝꯃꯦ ꯑꯗꯨꯒ ꯃꯇꯝꯁꯨ ꯑꯝꯇ ꯃꯥꯡꯍꯟꯗꯦꯕ ꯑꯃꯨꯛꯇ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯉꯨꯅꯦ ꯀꯩꯝꯇ ꯃꯥꯡꯖꯕ ꯂꯩꯇꯦꯀꯣ ꯇꯣꯡꯖꯕꯅ ꯍꯦꯜꯂꯦꯕ ꯅꯉꯣꯟꯗ ꯃꯥꯡꯖꯕ ꯀꯩꯝꯇ ꯂꯩꯇꯦꯕ ꯇꯥꯏꯃꯔ ꯊꯝꯕꯒꯤ ꯑꯗꯨꯅ ꯇꯥꯏꯃꯔꯁꯦ ꯑꯃꯨꯛꯇ ꯊꯝꯃꯒ ꯌꯦꯡꯕꯤꯌꯨ
ꯅꯣꯏꯗ ꯀꯌꯥꯝ ꯀꯥꯟꯅꯔꯛꯀꯦꯗꯧꯗꯤ ꯌꯦꯡꯕꯤꯌꯨ ꯑꯩ ꯑꯣꯏꯔꯒ ꯑꯩꯗꯤꯅꯦꯀꯣ ꯑꯗꯨꯝ ꯑꯩꯅ ꯐꯅ ꯍꯌꯦꯡꯋꯥꯏ ꯁꯥꯟꯅꯔꯒꯁꯨ ꯑꯦꯗꯚꯥꯟꯁ ꯌꯥꯝ ꯑꯣꯏꯔꯛꯀꯦꯔ ꯀꯩꯗꯧꯒꯦ ꯑꯩ ꯑꯗꯨꯝ ꯑꯩ ꯇꯥꯏꯃꯔ ꯑꯗꯨꯝ ꯊꯝꯕꯅꯤ ꯁꯤꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯩꯌꯦꯕꯀꯣ ꯏꯆꯤꯟꯅꯥꯎꯁꯦ ꯑꯗꯨꯅ ꯇꯥꯏꯃꯔ ꯊꯝꯃꯒ ꯖꯤꯝ ꯁꯥꯟꯅꯕꯤꯌꯨ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯛꯄꯅꯤ ꯌꯥꯔꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯔꯦꯁ ꯇꯥꯏꯃꯤꯡꯒꯤ ꯃꯇꯥꯡꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯅꯪ ꯅꯁꯥ ꯅꯇꯣꯝꯇ ꯊꯤꯗꯣꯛꯆꯔꯣ ꯁꯥꯊꯤꯕ ꯀꯥꯡꯕꯨ ꯑꯣꯏꯒꯤꯅꯀꯣ ꯑꯗꯨꯒ ꯊꯤꯗꯣꯛꯆꯔꯣ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕꯗ ꯑꯗꯨꯝ ꯌꯦꯡꯉꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒꯗꯤ ꯀꯥꯟꯅꯕ ꯂꯧꯋꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯒꯤ ꯔꯦꯟꯖꯇꯣ ꯑꯗꯨꯗ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯅꯪꯅ ꯅꯁꯥꯒ ꯆꯥꯟꯅꯕꯁꯨ ꯑꯗꯨꯝ ꯅꯁꯥ ꯅꯇꯣꯝꯇ ꯈꯪꯗꯣꯛꯆꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯁꯤꯅꯤ ꯏꯆꯤꯟꯅꯥꯎ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤꯀꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩ ꯑꯗꯨꯝ ꯐꯤꯠꯅꯦꯁꯀꯤ ꯃꯔꯝꯗ ꯌꯥꯝ ꯊꯤꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯂꯣꯟꯗꯥꯗ ꯑꯩꯅ ꯈꯪꯖꯕꯈꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ